No ngapi wai matung manau to yaro ipa ima dai hana soi go no ngapi wai ko mo nang na sana hana to alan makno ngapi wai sana to alan matung manau to ro la le duga moi ki bodo phanga ni na ngari da ko ram ini phajana dan ko moi nunga ka ni moi nunga ka noi mama ai la le phajana hayo mama ai la le matung manau to ro na ai la le matung manau to ro phajana ko ram nama do doctor nang je uraba nama do ne phana khatro no da borpi do namit na pi tai do du maran na video si minang tabiri ba china ojagro mayam puno mak wa mak ta rosani rom ki magi di kono khoram jari mayam anoba video anoba awareness ma puduna laksari mayam gi damakta ngasi gi video se akoi gi hogolei ba naharol akoi gi ai gi harba da inau mayam akoi khunai sida leiriba hogolak pa naharol chahi 33 35 dagi hoba naharol kaino phau haidi education gi matam sibo ko education hai je 12 phau ko degree dei di khara khara wakal ta ba se khoi gi naharol da haurakani khoi gi adolescent period ki naharol sing dani ko ai gi masi gi awareness video se ma khoi gi damakta dedicate tawraga ma khoi da wahi khatang ai mai gi digi haijaning bo ina ngasi video se sebjabani asmai ta report se khani mamang da ai leifam kari gram da panjaroi khani mamang da khoi gi ngang ma moigi parents ki side gi complain na lak pa khoi da complain se kai no ha da ngang sina mama pa da phubu khot pa tawba mama pa da usit thoi da tawba mama pa na hai bam te in da threaten kai ka tawba mama pa se khoi gi yamna wana khang do na leira ba hai te asi gi complain na lak pa khoi da asi complain se lak mutung da khoi gi chinau khara na lamdam du da tariba adugi branch ki chinau khara na chattuna khoi gi angang se unaraga wakal tahalaga mama pa da la le khole matung manau tawroi kholo ena wakal tahan ke ado hai ba pot se mayam pon ma akoi masigi pot se akoi gi maitei khunai da maitei sinau hogolak pan harol sing da yam toina usalak pa pot ni hai te ko masi pot se hana ahal laman gi haktak ta yamna wat na leirami adu hujik hogolei ban harol sing sida masigi pot se yam toina usalak pai maram sina karino have the reason mayam leire ahan bada fazana moral education nama phang da ko khoi na harol sing se haidi hujik matam sida lairik tani ba ta holi se lairik ka loina na laisu wai ba se kaino masi khangdre ba khoi na harol sing se laisu khang da ba se kaino hai ba da masi parents ke su yam achoba role ma leji hai tai parents na ngang sing du da fazana tak ta ba laisu wai se kaino only tuition education lairik pau masi tani ba parents ne advice pi se laisu ai base ngasi akhoi gi hogolak pangang singdu da ahalaman singda kamaina bebar tawgada etiquette kamai utkani ahalaman singda ahalaman unaraga imai pada natraga mai mathak thongba senior singda thaksi khasi ai potei se masi se wasalak pai tai ko masi dagi ne potei sing che loi moral education mo walak padagi akhoi masi gi problem se myam lam face tor pa aduga hogolak panarol singna nisa kai ka da hena laichu rakpa sana khona bada mai onchilak ta ba masi sing sigi tawrak ta wi pochai na si gumba problem mayam se thulak pani na ai wakhalon da ai mai ge di lojai ko adu akoina hujik masi gi problem sing se akoina khatang tona tap na akoina akoi gi side tagi akoi organization gi side tagi tap na kokhan na ba tap na lohin na yam kana honari ba se kamai no haibada ahan bada masi moral education se akoina organization jawraga akoi gi ahal laman oja guru sing na awareness pb bangang sing da meeting da atei mafam kya da punma matam da narol sing da hogolak pa narol sing da advice piba masina chummi masi pochina lali masi tawgadabani masi tawroidabani haibigi advice to awareness to moida pb adu matung da akoi narol sing sports ta mai on sin bako mayam su dum khangbiramani hojik khwaidi yamna life ta discipline and punctuality maintain to ga haiba tardi ahalaman sing da thaksi gasi bebar lehen ga haiba tardi sports sine ba khwaidi important sports sida akoina taiba sports sina akoida tawriba mayam se masi loi pun mag discipline namagi under ne ko without discipline my sportsman afaba ma oiba yaroi without discipline ma sports ta sumang ka ba ngamoi koina loina na life ta sumang ka ngamoi ba ma aduna akoi hogolakpa naharol sing hogolakpa ngang sing da parents sing so any request to jadi any sports any type of sports ta mark se indulge to be mark se changhan ba mark aduga kaino to na madugi environment da set to raga mark se aduga engage oina lehin ba
sports ka loina loina education su ko sorry education ka loina loina sports su ase akhoi parents sing na khangbi ga tabni ko akhoi gi agolei ba angang sing ya akhoi guardian akhoi parents sing na masi gi wakal lon se leibyo do akhoi maiti masa ga khwaidi sana ba chuna ba sports se combat sports ne lawjani ngi mai ge di combat sports ta mai on chilaga angang sing do discipline ma lakani adulaga environment ma ma ke ma create torkani afaba environment akhoi gi wakalon afaba wakal losing afaba khanba adugumba environment amaga ma pulakani aduga mana toroktori ba thabak singse adugumba sportsman afaba sportsman sanaroi afaba duna mahak mama pa ta kidong da khud tharoi ma ke senior sing ma ke mathak thongba sing da mahak kaidong da disrespect toroi masi ai chinau sing da hygienic masi khangbi akhoi parents sing na guardian sing masi gi problem se masi gi loophole se mayam leibagi damuk tang se akhoi maitai khunai se nong nong mi sothare ne ba aduna chinau sing aige hauguleiba chinau sing da in hygienic wadi nakhoina akhoi gi future ni nakhoina akhoi khunai se gi pillar ni haitai aduna noina gyan taraga ni akhoina afaba khunai ma sem ngamdori se aduna chinau sing wakal losing phathabiu gyan tabiu wakalon afaba wakalon khanbiu aduna sports mai on chin se sana khona bada mai on chin se lairik tau tau na laisu su khangsi laisu si di kamai khangani ahalaman singa loina tai nangi mathak thangba ahalaman singi advice ta salu makoi afaba ahalaman singa phaminau loraga huji khwaidigi hot oina lai sidi akhoi organization ni akhoi organization se yausal lagai chinau singna afaba pautak losin biu leiba ki damta khunai gi damta afaba thabak tobina si khoi pullaga aduga sana khuna badu thawa yauraga haksang fana leiraga afaba khunai ba sem na hona minasi asini myam adularaga parents sing dasu aina hai hiba matungina parents sing so adugi thabak to tap tapna adum hobio akhoi parents sing na wakal tahalaga ngang singda afaba guidance pibiraga lambi da salalu just laidik ta pau zoom ni mapan tho kono namana ba tinaganu hoi namana ba phatta ba tinabadi kanade adubu socially active sisu yam mathau tai ko akoi WHO na mioi vai se fit kamai leine buda moina 3 types of canopy aba point ahum pi aba WHO na World Health Organization na ahan mada fit leiba mi ai se karibu kawi ai bada ahan mada physically fit ama leiba ani su bada mentally fit ahum su bada socially fit mentally physically leirasu socially fit oido mi do mark se fit haina fit person ne na akhona lawde aduna mentally physically leiraba leibaga loina na socially fit chu yam mathau tai ba akhoi chinau sing hudi hawala ko naro sing da ado masigi poche socially fit se masigi poche akhoi da what leiba asi poche walak pagi matung na akhoi na intelligent quotient da di akhoi na helakpa IQ level adi adu EQ level se di wala yaba emotional quotient se di akhoi yamna lack oirak pai tai aduna age guardian sing age parents sing da request tawjari agang sing punamak socially fit ohenbeu socially fit se akoi huji hairiba sports kai ka sana khona bodagi masigi environment se socially fit oibagi environment se koina create to bangami natraga organization da involve ohenba ko nomagi matam hapta amuna amura kaithoga meeting ama yawbada afaba knowledge lawsen bada kai makai ba leite na khalle ko naro singi oina thamada amurak tang mana khunai gi sumaram da su khangani masagi personal development su oigani adulorga history samasida kadana karino akhoi ahal laman singna kari contribution torami madugi maram da su loi pon khangani aite aduna agi parents guardian singda masi wakal tahaningi masumaina akhoi na khatang step se akhoi na initiative lorok patar de akhoi ahong ma am porak pangam ne abi thajaba lei asini video se yamdi sang ngangja roi makha ta boji akhoi yam kanna akhoi gi branch unit akhoi yam kanna hujik semjari aite masida saruk yaning bechinau singna contact to biro comment to biro ai sa gi personal id number pizaramge contact to biro fawiraga akhoi ga puna saminaraga afaba khunai ma se mada saruk yam ngasi haraga video se matang de tension jage taga chari me apuna poi video se meeting tabi bi damaka amuka hanna rosani rom gi magi tegi thonang yawol gi magi tegi amuka na taga punduk thank you